वो दाना में भी नुमाइंदा तो नहीं माता वो नबी के ngata le हाँ tang le nabi ke इसे सारे नंबर में एक हो बरा जंग mai tang la no sai ta मंदरा जंग तो ऊपर वाला चला ना ताई तो ung mga ta do re ngasai ना gojo mmb hi pmy do raman hi nene kaka nene wanda re deidi sana thoi lamjau ibai ijega manipur da karam ka da laktoi no khangdi ne karam ka lakchi na thoibi sanjam hi chen dada nungai ne layu ko thank you so much thoibi extreme ne ising khara pharbo dada cha ising anda kre ising anda re sangdok pade am wa kre loidri yum asta jan basitani ko yum lebak ki manung gi sidi sangdok tri thoi iba ising khara antha bro antha kre gozona wad kanu jawhanlak o wada khenu era pe waidu na ke ba ai whatsapp ta message tha ki bani kara okay elina lema ije ising chau bodo yam nungai te elina noi gi ni thumda bro mai tawrige rina sing ising khara hanthara bo dada rina hanthare ado wadi ware ngasi se yam wakhre ngasi ko loidri sengdok loidri sanathoi lemjau na ibai ge isiga manipur da law oi khoi full support ne thank you so much sanathoi lomi devi na ke ba camera khara sengba ama paiselo ta mo youtube channel hang di okay laita bai ni ko leira kan soidana tawra ge susmita ngomna dabung ising kangabo kange gozuna ke ba iche yawhalo haiba yawlake manga tang puta ke makok chi haiba ko so yawlake to ine yang hallo ne amta ibai yang hallo ne ibai yenge ka kamaina tauge ojikti nuaira roi mai leitiye ngasia hayang video ma upload lakani adu yong ko sangdokpagi elina na aikhoisu mafam aikhoisu mari mata yaubada aikhoina kaya dawaye oh elina sandaki chawse manipur sa roibini ko sanatoi lamjau na iteima uhalo bro walake ma ke tawre ma sida makok chi na hipi ko ngata thara ma yola ge friend love you bro thank you so much love you too susmita na kaiba chedi yawlage ma makok chi na hipa mane ko yawlage elina noisu yam warangani ko ise tamo as aroibini ko aidi mateng bangai sidasu kanam lakta bai ta khoi iba em la me do to like thank you so much elina na ko okay bye Manjari ko manjari mai am thajadana sangai ko kasalai सक्करे elina na do aikoi gidi aikoi ondi yaudre se o sandu to like dabung thank you so much bisonat irom na ising khara kumthara bo yamba nungaite manipur su tawri tai si thagat pa video di nokpada thank you na se khara kaw na bai na sum ko thuni ibai gi fagi singdo nokpada si re hey gozo na noi yumpham do khara yam na wangalo imung ising thumba ngamloi hoi asigi wari lei noma sajarake
दैदी नौचाना कह दाबुंग करी मथेल फंगलगे चाद्रिये चापो थोंद्री वामंदना ngसाई हिप लेनी वहेंगबम रिजे इसिंग खरा कंथरबोचे है रेडिया कंथरे कंथरे रिजे नंग मणिपुर लेब्रो काय लेगे नंगबो खरा कंथरे दुगी ngasi sengdokpade yam wagare दैदी के सिराजुलना इसिंग द पिकपगी वीडियो मा सेंबिरो होय होय हयेंग लानी को थोइने अंगांग अनीदी ला बोई बाय लाक्ट्रिये पुष्पा के इचना लाइक तौरमे अदु हारे ममांग्रो ngai thibang ro puspa ma sai lai toro me ka ma ngai thibang lo da mi se ngai ho no mi ni yam lai to sunu ko puspa sak sar bo kai ra sa ge na se dau da yawradi please lai to na tai ga na tai ga na che ga di cha ka thong dri be ma na si chara hen ra khang de thong kai ba thong bum Sangeeta Devi ba ising hantar bro hantare hantare hydrogen nili hauji ising khara farbo lei phibam jini am sathi ri je kasar light na kai kasar light na kare ba for like lei ba mi khuding mak like yang na tausello natradi share oina tausello yang na thank you so much hello hello yumna mo na ke support da fani ye kasada fani ye kasad अखोई जी nga phai ko nga pha ba phangdra dakti saros na kai ba chak char ba chadri ye saros nona kai ba kyam handaragi ising de loi handar gre ko aduga pholi ajana lei re ba ko thoini ibai noi family se ubade yam nungsi thank you so much Amita Devi ne iche ibai sibu jendem hekpa hi bro hai adu haibadai nan thang jaram dore Sangeeta Devi na kare ba Manipur da sui yam ware ina mai mane mai khoi sidadi khatang tani ko Puspa na kare ba puro medir aloi bini tawise phangi mi ya aibu kai ba Puspa kare no tingtharo phangi mi aibu yam mangbai type ta idai chamthong chaye ising chauraju chara phaudi hengan ko ai yengba ngamjaroi idai gi saktam do hai chaning da baine thenge takoina sabab loisalaga chak chabado sanda tare bako baro da chaba sa to baro da chadre ba ngasi si thabak kanman bagi Robita chak char bo che bai Robita chare kai chak thong dri chak khara dilai dum ta sala da ba extreme na kare kaino ne hai shiba hai mongom ni he now chana ke ba kanam ta like to reject kau thuk iro adune mayam like to sin biyo midi yam na lei dugo like to budi yam wa le ba Elina na ke like to sin biyo mayam iche yaurak pase yam nungsi ado aikoi di yaude ado noisu mamang da ke ba ising di adum chawi ko ado angang kai di kadai da thamkrage abungo di khangabi mo da kadai da thadokrage ba iche abungo yumda la yelena abungo so ji yumda kare do moi mabok na pura chakre hayeng se ipam da taki enina ipam da thamgri angang ani hayeng laurani thoibisna amta sangjara ke kai mura thawe sopada ke is sirazul kreb ising chaw base nungai bro kari haini wa nungai haiduni chawbiraga khangane haiduni nungai haiduru wa na ke noi nu pi do yam na phajiye thank you so much bisona na yam ba ke ba narakani ko chakshilo hoy the stream na ke ba ise ite ising chaw badu yam dinungai do yeina na request to wikiba soidana khara faraga tawbiro ko ise okay ingoz mukbang kre har pani
Gozovna Nungsi Noi Natai Nanause Chame. Thank you so Thank much. you. Anjali Sharma, Jay Singh. Hanthare Anjali. Jay Singh Antarabo. Handi hanthare Antare. ising hanthare haibu wabadi loire si sengba yam ware. Sarosna live khara jamna live khara yamna thagat lo. Oi boy tawrake. Anjali ne ke ba ai di tawre like. Thank you so much. Thank you. Sanatoibina bro kai mathil charge chak chadriye. पुष्पा न चक चारबो है चादरी बीमा Kananom naga और राकेश थोगेर पुष्पा न के खुद के हौजिकान की इसिंग खुचाव जे इसिंग मचूदो चा लोन रसु यानी संगोम चा मांद्रो इते Mane. Ching leibak oina namtharapagi tawira khangde natra haujikan tawdrona. मणिपुर की चालो लगे थादरी नोइना Leibak कसादा थे थादा बिरा नुई चागदो नोइने चा थादा तना कोई जुना चा थकना सिदोरी पे बा राकेश तोंग चाक चारबो चाक चाद्रिये सागर न के ब्रो आई एम कुकी कुरांग चंगा किनु जिगम तंगा को तो बिसना मै बम हाउबग लाके तौनी आई मुसला तारे हयेंग स्ट्रीट तकले तलगा अमुक थनमिने आई रोबोट ओनले रोबिता मै केनो मले अस्ती मले में संजुइदो रोबिता ना आई नहान लुहोंग बद कौगे तौरगा आई कौबा ngमौद्रे इबाइना खुमक्त्रदि हाइना इकाइना कौद्रे Kailan luhong Kaya luhong mo doon Robita. Luhong ba dyan kukun ko ito ra? Khangdi. Ito di luhong mo yaw doon Robita. Robita agi machi luhong mo doon mga rin. Good evening. So Chandra na good evening. Puspa na ising chow bagi angang kaya ba? Thadok pa mande. Pakhang lay sabi romance ta ubay ja. Dana ta ubay mali day. Ising isaw sida pakhang le sabi kamay sagi dun ba koy bo. Ibe ma. Kok sab da kok sab. Ay ma ka niya mit ka micha na jeng da ba niya. Tha taruk phare. Kok si sam yam sai ba ko. Ising wagal padigi pressure karak pa doon na niya. Huji kukari. Pressure kukaro hindi po kahit sira ni. Siti thadok pa yaba ko hindi pressure thadok pa jadi. No way. No way kay. Rakesh tong na. Tharoy mukbang am tato biro tharoy gi keno lukre anjali na hoy ne foli me am do siang bada loy rabani boy adoni ba nirmala na kay ba kay matil sarage dadai na ma sadri ngasi sak saray mrag do dori tong bam sanggita devi na kay ba dadagi fagida oy na noe war kanda Pagi tau lay ba do wa ay sum mangun da wa le ba ida ka nga tauraga ke Israel jun ke ba sing di taurok pranga phana bra sing ju taure nga su phane khoi dim ta yaw dre to bisana na da bung che manipur dei thadara ga hai ba du da manipur da ising chauri sina kanana thadari ba aduna ne ching tak tagi Ibema du kuki rom da ayuro Angelina ka se ne jam nungai te live se jeng bade yaw ning thoge ko hai okay mai mai ne to pu Sa ganun da nga sinungai ki dre da ko. de Rina Singhana ga dadana fagi tawbasi yam nungai ai Tripura gini ise su yam na nungsiye okay thank you so much Adai Robita na kare ba date 1 da luhong gi bado Oh du de koi khun gi keno gi ne Rebika gi luhong bai ne aya uradi ai su sale uradi kauro kai su kai de kai gi khumoi doino nang kai wai de no ma se keno gi dra na doi luhong balak pa se nupi mem da la mero no pa mem da la mero tabi sanana mamagi Mandom sa lay tabagi asti laye inama adugi oo nondon na kay ba like tharak
Okay, thorak A. Kaya Angelina ke Robita se ibai di yam Robita che ibai di yam phabani kauge leide kayam okay kayam nungai ne kauramadi yam chambani misu yam nokhan bane Dai Priti na kare ba ibungi ichegi life se ahan bani yam nungai chak charabu ising isau kamai tauroge hai chak chadriye ising isau di handare like lapi bagi damata thagatsari Priti welcome na nawi chikuna chenoi Lucido yam nungsi boy akwai Lucido ngasi namthoga thawai ni lae chanpigi thawai ni akwai Lucido ngasi ne Ladies, akwai manabigi jumdagi namthoga Sangeetana lakna kaiba chi jumda thamme cha dai henbani akoisu Sujata nungairibo thapse kamai tawrige Sujata cha dai henbani akoi na thai se hai sujata wangre pum nama ising do antarabo Hanthare Sujata hanthare hauji khara nungaire tabi sanana kaiba ina makok sare hai babu jirum thum bada thambada mulladra ne jirum thambada mulladra hai kok sari do jirum thambada mulladra hai mullani bema dodon na kaiba potharo ko okay Rakesh na aina message ta ki bani reply taurakte noi demand jam laiye handa kok sana tawine Rakesh handa ising ichawi kok sabasidi haira kanade ko phone or pem sang de video upload to si as bera ne me phone ka otpado yam sangdaba de mandres keeping na people lady Rakesh ase miners ke no method lo Rakesh thongna FB kai haina hange Anuprada Singha haina leibne ko de thobisana keep jena na malai se mutalo keep jena mala gen amda kathalo se ai kalat gi parat to nahan gi male status do udro uchi gi do adu video do yengo yengamani yam nungai yauri Manipur jenda Elina leimana ado ising do khara pharabo ise ado aikoisu yaurine ise tamo oi muk yaudaba natte ko yaudumde iche noigida aina amadi ine amadi laiye haigadaba talleda tamona phagida tawbasida tamo nang kaiba ngangakpase loi piraga comment pirak pirage Puspana ke itei di loire phajabada je anudi hena masak phajathoe haiba ai ke dorai no ngang nang ai gi nusit aram da kanga ga Soros na ke kaka ai gi su ne jadre tholagi okay Robita na Ramnagar daini nupa mayum dai la ine oh thank you so much आपको आप कैसे हो है कैसे आप लोग Rangsil अच्छे हैं हम लोग ke आप कैसे हो nakhoigi khungi ming kai kauge chandam lakai kawe luang vi family hello anu hai Elina na aidi loina comment loi tamona ngak bado loina ira bani che hai nunubi chiku ero kya da kaida thammiba lucido ising maraktuda hai akhoi mangonda to mangondo ina thamme mangonga akhoi na leiba ngeba phajana sengdueba da khabani na da mangondo ina luci thambire khongdi chak charaba cheitei hana anem na hariye chadriye Sorosna subscribe
ꯇꯧꯔꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯣꯔꯣꯖ ꯑꯗꯨꯗꯒꯤꯗꯤ ꯀꯛꯆꯤꯡ ꯄ꯭ꯔꯤꯇꯤꯅ ꯇꯥꯕꯝ ꯀꯩꯕ ꯄ꯭ꯔꯤꯇꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯅꯨꯡꯁꯤꯅꯕꯒꯤ ꯑꯍꯦꯟꯕ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯍꯦꯟꯕ ꯂꯩꯇꯕꯅꯤ ꯏꯕꯨꯡ ꯏꯆꯦ ꯍꯣꯏ 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 ꯄ꯭ꯔꯦꯃꯤ ꯖꯣꯟ ꯍꯜꯂꯣ ꯍꯥꯏ ꯁꯨꯖꯇꯥꯅ ꯄ꯭ꯔꯦꯃꯤ ꯀꯩꯕ ꯃꯨꯅꯤꯅ ꯀꯩꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯃ ꯍꯣꯏꯒꯤ ꯏꯁꯤꯡꯗꯣ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯟꯊꯈ꯭ꯔꯦꯗ ꯔꯥꯀꯦꯁ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯧꯅ ꯇꯧꯔꯔꯣꯏ ꯃꯣꯅꯤ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯛꯀꯣ ꯐꯦꯁꯕꯨꯛꯇ ꯑꯣꯀꯦ ꯑꯣꯀꯦ ꯊꯕꯤꯁꯅꯥꯅ ꯀꯩꯕ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯌꯨꯡꯖꯜꯂꯗꯤ ꯀꯣꯛꯁꯦ ꯖꯧ ꯂꯥꯎꯅꯤ ꯀꯣꯛ ꯁꯥꯕꯒꯤꯗꯤ ꯀꯁꯥꯔ ꯂꯥꯏꯞꯅꯒꯕ ꯑꯣꯟ ꯂꯩꯔꯤ ꯊꯕꯛ ꯕꯤꯖꯤ ꯑꯣꯏꯕꯅ ꯀꯃꯦꯟ ꯄꯤꯗꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯁꯨ ꯑꯣꯀꯦ ꯀꯥꯏꯗꯦ ꯑꯣꯖꯥ ꯕ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯕ꯭ꯔꯣꯁꯨ ꯆꯤꯜꯂꯝꯅꯤ ꯕ꯭ꯔꯣꯒꯤ ꯑꯆꯤꯟꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯁꯤꯅꯥꯝ ꯔꯤꯇꯥ ꯗꯦꯕꯤ ꯉꯥꯏꯍꯥꯛꯇꯪ ꯏꯁꯤꯡ ꯂꯥꯛꯄꯤꯔꯤꯁꯤꯁꯨ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯏꯁꯤꯡ ꯀꯪꯊꯈ꯭ꯔꯦ ꯔꯤꯇꯥ ꯗꯦꯕꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤꯕ ꯏꯕꯥꯏꯒ ꯆꯦꯅꯨꯒ ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯍꯥꯏ ꯊꯦꯡꯀꯤ꯭ꯌꯨ ꯏꯃꯥꯒꯤ ꯃꯤꯡꯅ ꯗꯗꯥ ꯆꯤꯆꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯒꯤ ꯃꯤꯡ ꯄꯦꯃꯦꯟꯅꯒꯕ ꯅꯣꯏꯅꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯄꯥꯅ ꯁꯪꯕ ꯁꯪꯕꯗꯣ ꯃꯥꯜꯂꯤ ꯃꯥꯟꯂꯤꯀꯣ ꯏꯇꯩꯁꯦ ꯑꯗꯨꯒꯤ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯅꯥꯇꯩꯁꯤꯕꯣ ꯃꯥꯁꯦ ꯆꯨꯝꯅꯗ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ ꯃꯨꯟꯅ ꯌꯦꯡꯉꯒꯅꯤꯀꯣ ꯃꯥꯁꯦ ꯃꯨꯟꯅ ꯌꯦꯡꯉꯒꯅꯦꯕ ꯑꯩꯅ ꯃꯄꯥ ꯃꯥꯜꯂꯕ ꯃꯥ ꯅꯪꯒꯤ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯃꯄꯥ ꯃꯥꯜꯂꯕ ꯅꯪꯒꯤ ꯑꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯊꯔꯁꯤ ꯍꯣꯏ 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 ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯉꯒꯅꯤꯀꯣ ꯀꯨꯏꯅ ꯂꯩꯔꯒꯅꯤ ꯃꯥ ꯄꯤꯔꯛꯏ ꯀꯃꯦꯟꯁꯦ ꯅꯪ ꯀꯩ ꯈꯜꯂꯤꯒꯦꯗ ꯁꯝꯀꯣꯊꯒꯤ ꯁꯝ ꯍꯥꯏꯒꯠꯈꯤ ꯅꯤꯄꯥꯁꯦ ꯁꯝ ꯍꯥꯏꯒꯠꯈꯤ ꯌꯥꯗ꯭ꯔꯦ ꯏꯀꯥꯏ ꯅꯪ ꯄꯥꯊꯔꯣ ꯀꯃꯦꯟ ꯄꯥꯊꯔꯣ ꯏꯀꯥꯏ ꯅꯪꯈ꯭ꯔꯦ ꯅꯤꯄꯥꯁꯦ ꯂꯣꯡ ꯕꯤꯗꯦꯒ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥꯅꯁꯦ ꯄꯨꯁꯄꯥ ꯑꯁꯦꯡꯕꯔꯣ ꯃꯆꯥ ꯅꯨꯄꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯃꯄꯥꯅ ꯁꯪꯂꯒ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕ ꯃꯥꯟꯕꯨ ꯃꯥꯜꯂꯦ ꯃꯥꯟꯕꯨ ꯃꯥꯜꯂꯦ ꯅꯕꯥꯅꯤ ꯃꯥꯟꯅꯈ꯭ꯔꯦ ꯂꯥꯏꯛ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥꯒꯤ ꯃꯤꯡꯅ ꯑꯗꯣ ꯗꯗꯥ ꯏꯆꯥ ꯏꯆꯥꯇꯣꯝꯕꯤꯒ ꯇꯣꯝꯕꯤꯒꯤ ꯑꯕꯨꯡꯉꯣꯒꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯏꯄꯥꯝꯗ ꯂꯩꯈꯤꯌꯦ ꯑꯕꯤꯅꯥꯁꯅ ꯃꯃꯥꯅ ꯂꯧꯕ ꯀꯩꯕ ꯂꯥꯛꯅ ꯄꯨꯖꯈꯤꯅꯤ ꯇꯥꯃꯣꯁꯦ ꯁꯣꯅꯣ ꯈꯔ ꯊꯨꯡꯕ꯭ꯔꯣ ꯁꯣꯅꯣ ꯈꯔ ꯑꯗꯨꯝ ꯊꯨꯡꯉꯦ ꯃꯥꯁꯦ ꯆꯨꯏ ꯁꯣꯅꯣ ꯈꯔ ꯆꯨꯏꯌꯦ ꯅꯣꯏ ꯁꯨꯝ ꯈꯪꯕꯤꯌꯨ ꯁꯨꯝ ꯆꯨꯕꯗꯨꯅꯕꯨ ꯇꯧꯔꯛꯏꯃꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯣꯅꯣ ꯑꯕꯤꯅꯥꯁ ꯑꯗꯨꯝ ꯁꯂꯥꯝ ꯆꯨꯕꯅꯦ ꯈꯔ ꯕꯦꯃꯟ ꯗꯦꯕꯤꯅ ꯀꯩꯕ ꯑꯅꯨ ꯈꯨꯃꯟꯗꯤ ꯀꯩ ꯂꯝꯒꯤ ꯑꯣꯏꯔꯕꯅꯣ ꯑꯗꯣꯝꯁꯦ ꯑꯩꯁꯦ ꯀꯁꯥꯔꯗꯩꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯃꯤꯁꯇꯔ ꯐ꯭ꯔꯦꯝꯅ ꯀꯩꯕ ꯏꯆꯦꯒ ꯏꯕꯥꯏꯒ ꯏꯆꯦꯒ ꯏꯕꯥꯏꯒ ꯇꯥꯃꯣꯒ ꯏꯇꯩꯃꯒ ꯀꯔꯤꯕꯨ ꯍꯥꯏꯅ ꯏꯁꯤꯡ ꯃꯊꯛꯇ ꯍꯤꯞꯄ ꯂꯥꯏꯐ ꯇꯨꯅ ꯏꯁꯤꯡ ꯀꯪꯊꯈ꯭ꯔꯦ ꯏꯁꯤꯡ ꯀꯪꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥꯗꯅꯦ ꯀꯩꯅꯣꯗ ꯔꯨꯝꯗ ꯂꯩꯌꯦ ꯂꯋꯥꯡꯕꯤ ꯐꯦꯃꯤꯂꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯅꯦ ꯑꯅꯦꯝ ꯅ ꯏꯇꯩ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯇ꯭ꯔꯣ ꯈꯪꯗꯕꯩ ꯍꯪꯕꯅꯤ ꯁꯦ ꯑꯩ ꯀꯛꯆꯤꯡꯗꯒꯤꯅꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗꯥꯒꯤ ꯀꯩꯅꯣꯁꯨ ꯂꯩꯌꯦ ꯃꯌꯥꯝꯕꯁꯨ ꯂꯩ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯂꯣꯏ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯂꯣꯏ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯑꯩꯈꯣꯏꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯕꯕꯥꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤꯇ ꯉꯥꯏꯔꯦ ꯏꯅꯦꯝꯕꯣꯛꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯈꯤꯕꯀꯣ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯂꯩꯈꯤꯔꯤ ꯑꯥꯗ ꯄꯨꯁꯄꯥꯅꯒ ꯑꯗꯨꯅꯦ ꯁꯝꯗꯣ ꯌꯥꯝ ꯄꯥꯏꯔꯨꯅꯨ ꯎꯐꯨꯜ ꯄꯥꯏꯊꯣꯔꯛꯀꯅꯤ ꯀꯅꯥꯒꯤ ꯑꯩꯒꯤꯔꯣ ꯑꯩꯉꯣꯟꯗꯅꯤ ꯑ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯠꯂꯕ ꯃꯆꯦ ꯑꯉꯥꯡ ꯆꯍꯤ ꯍꯥꯠꯂꯦꯗ ꯄꯨꯁꯄꯥꯅ ꯀꯔꯦꯕ ꯃꯇꯩꯗ ꯁꯤꯙꯔꯦ ꯃꯥꯟꯗ꯭ꯔ ꯊꯣꯏꯕꯤꯁꯅꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯥꯅꯤ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯏꯝꯐꯥꯜꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ 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 ꯏꯝꯐꯥꯜꯗꯤ, ꯃꯅꯤꯄꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯐꯔꯖꯅ ꯍꯥꯏꯌꯦ ꯑꯝꯇ ꯄꯥꯊꯔꯛꯎꯁꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯃꯥꯟꯗ꯭ꯔ ꯊꯣꯏꯕꯤꯁꯅꯥꯏ ꯏꯕꯥꯅꯤ ꯃꯥꯟꯅꯗꯦ ꯑꯩꯗꯤ
Mit kan mit na hal kem tore. Si padro. muhamda kaina wauna naire hai adogidi farazna sultana hawana iche tumage tamosu good night iche mathangda amuk thengnarase hayeng ising chawbagi loisanba kai haba chaludoine iche tamo noi natai nanause kaubadi ngammaroi ko good night hai Good night, Elin. Ailina aisu sangba matamda nangwanda call tawrakani ko handakse khatangdi chinbane do Lenglen tawrakai si kona anu call dabu kuramsari. Fardana na how are you? I'm fine. Pay me zona dada se acting jam haye film da yobu yani ko tawsari tawi taw nga ka tawsana yari da oi ta oi da ponina tobi sana ina ma hayengdi kaba inchon doini aikhoi che lakani aduga kai tawni inchon ba yam tawnai misu aikhoi su tawge solo in solo daidi mi Mr. yam Prem afane ye manipurda aina ising mathakta hippaga live yauri haiba o ising mathakda haira o ising mathakda kamai hipiba kai hipino kairu mathakta leramgani na oh road ki naga but proud to me from Manipur. Okay, Mike naga hi che nu hai. hello Mamat ke naga hi che hai. hello nungairibo noi miyam kamai tawnarige Pamela bro. nachenu ising chawbra ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯤꯡ ꯆꯥꯎꯕ ꯌꯥꯎꯔꯤ ꯍꯥꯏ ꯆꯥꯎꯔꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯑꯗꯨꯝ ꯊꯨꯝꯃꯦ ꯂꯥꯡꯂꯦꯟ ꯑꯗꯒꯤꯗꯤ ꯁꯨꯖꯇꯥꯅ ꯅꯝꯃꯒ ꯗꯥꯡꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯨꯖꯇꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯄ꯭ꯔꯦꯃꯤꯂꯥꯅ ꯅꯣꯏ ꯀꯄꯜꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯦꯃꯤꯂꯥ ꯑꯗꯩꯗꯤ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯍꯟꯇꯔ ꯒꯦꯃꯤꯡꯅ ꯀꯗꯥꯏꯒꯤꯅꯣ ꯀꯁꯥꯔꯗꯒꯤꯅꯦ ꯑꯗꯒꯤꯗꯤ ꯇꯣꯔꯤꯁꯥ ꯃꯔꯤꯡꯅ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯅꯦꯠꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯕ ꯈꯪꯗꯦ ꯗꯇꯥ ꯂꯣꯏꯒꯦꯅ ꯇꯧꯔꯤꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩꯅꯣ ꯇꯤꯟ ꯃꯌꯥꯝꯁꯤꯕꯨ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯗ ꯂꯣꯏꯔꯦ ꯃꯄꯥꯅ ꯀꯟꯅ ꯇꯥꯛꯂꯤ ꯂꯥꯏꯔꯤꯛ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯠ ꯐꯣꯂꯥ ꯁꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯔꯨꯊꯤ ꯀꯩꯅꯣꯅ ꯗꯗꯥ ꯃꯇꯝꯗꯣ ꯅꯨꯡꯁꯤꯌꯦꯀꯣ ꯏꯔꯥꯡ ꯂꯩꯇ꯭ꯔꯤ ꯃꯇꯝꯗꯣ ꯍꯥꯏ ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯒꯦꯃꯤꯡ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯒꯦꯃꯤꯡꯅ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯈꯪꯕ ꯃꯤꯅꯤ ꯑꯩꯗꯤ ꯁꯨꯡꯄꯥ ꯄꯥꯕꯤꯗꯦ ꯑꯩꯅ ꯇꯧꯔꯤ ꯁꯞꯄꯣꯔꯠꯁꯤꯡꯁꯤꯒ ꯑꯗꯨꯝ ꯌꯦꯡꯖꯩꯅꯦ ꯊꯥꯒꯠꯄ ꯈꯨꯗꯤꯡ ꯂꯥꯏꯛ ꯉꯥꯛꯇꯅꯦ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯒꯤꯗꯤ ꯃꯍꯥꯃꯗ ꯀꯩꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗ ꯇꯨꯔꯦꯜ ꯂꯩꯌꯦ ꯑꯗꯨꯗ ꯁꯣꯟꯗꯣꯏꯅꯦ ꯑꯩꯅ ꯏꯟ ꯁꯣꯟꯕ꯭ꯔꯥ ꯏꯟꯅ ꯑꯩ ꯁꯣꯟꯕ꯭ꯔꯥ ꯑꯃꯗꯤ ꯏꯟꯁꯣꯟꯕ ꯁꯣꯏꯔꯔꯣꯏ ꯍꯥꯏ ꯑꯣꯀꯦ ꯁꯣꯜꯂꯨ ꯑꯗꯒꯤꯗꯤ ꯇꯣꯝꯊꯤꯟꯅ ꯑꯩꯁꯨ ꯀꯩꯅꯣ ꯃꯣꯗꯔꯦꯇꯔꯁ ꯍꯥꯞꯄꯤꯔꯣ ꯄ꯭ꯂꯤꯖ ꯃꯃꯥꯒ ꯕꯕꯥ ꯍꯥꯞꯄꯤꯔꯣ
ꯍꯥꯞꯈ꯭ꯔꯕꯅꯦ ꯇꯣꯝꯊꯤꯟ ꯑꯗꯨꯒ ꯇꯣꯏꯕꯤꯁꯅꯥꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯨꯍꯝꯃꯗ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅ ꯅꯨꯡꯉꯥꯏꯔꯦ ꯆꯦꯅ ꯍꯥꯏ ꯑꯣ ꯍꯥꯏ ꯆꯦꯅ ꯍꯥꯏ 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 ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯁꯦ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯊꯣꯏꯕ ꯂꯥꯛꯑꯦ ꯏꯇꯩꯃꯃꯣ ꯀꯝꯗꯧꯔꯤꯒꯦ ꯏꯁꯤꯡꯁꯨ ꯀꯪꯊꯔꯦ ꯇꯥꯏ ꯑꯗꯣ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥꯕꯗꯣ ꯏꯇꯩꯃ ꯏꯁꯤꯡ ꯊꯨꯝꯕꯗ ꯃꯤꯅ ꯉꯨꯝꯗꯕ ꯃꯤꯅ ꯈꯪꯂꯣꯏ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯊꯣꯏꯕ ꯌꯥꯝ ꯋꯥꯏ ꯏꯁꯤꯡ ꯊꯗꯤ ꯈꯪꯉꯣꯏꯀꯣ ꯂꯩꯇꯕꯩ ꯅꯠꯇꯦ ꯇꯜꯂꯦ ꯉꯥꯏꯇ ꯂꯩꯔꯗꯤ ꯕꯟꯗꯅ ꯏꯁꯤꯡ ꯆꯥꯎꯕ ꯐꯔꯕꯣ ꯆꯦꯆꯦ ꯏꯁꯤꯡ ꯆꯥꯎꯕ ꯐꯔꯦ ꯕꯟꯗꯅ ꯍꯥꯏ ꯇꯧꯔꯦ ꯍꯦꯜꯂꯣ ꯂꯟꯆꯦꯟꯕ ꯍꯥꯏꯕ ꯍꯥꯏ ꯃꯣꯁ ꯋꯦꯜꯀꯝ ꯄꯣꯠꯁꯝꯕꯝꯅ ꯏꯁꯤꯡ ꯍꯟꯊꯔꯕꯣ ꯆꯦꯅꯨ ꯄꯣꯠꯁꯝꯕꯝ ꯏꯁꯤꯡ ꯍꯟꯊꯔꯦ ꯏꯁꯤꯡ ꯍꯟꯊꯔꯦꯀꯣ ꯉꯁꯤ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯇꯣꯔꯤꯁꯥ ꯃꯔꯤꯡꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯗꯗꯥ ꯆꯤꯆꯦ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯇꯣꯔꯤꯁꯥ ꯆꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯅꯤ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯑꯗꯨꯒꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥꯏꯍꯥꯛꯇ ꯍꯤꯒꯠꯀꯦ ꯇꯧꯕꯕꯨ ꯅꯦꯠꯁꯤ ꯐꯨꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯏ ꯖꯦꯔꯤꯅꯥꯅ ꯏꯁꯤꯡ ꯆꯥꯎꯔꯝꯕꯗꯒꯤ ꯏꯕꯥꯏꯒ ꯏꯆꯦꯒ ꯁꯛ ꯐꯖꯕ ꯍꯦꯜꯂꯛꯄ ꯃꯥꯜꯂꯤ Kenano? ꯖꯦꯔꯤꯅꯥꯅ ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯍꯦꯜꯂꯦ ꯏꯁꯤng ꯆꯥꯎꯕꯗꯒꯤ GP number hairo lupa am to tharake. ꯃꯤꯡꯖꯦꯟꯒ ꯌꯦꯡꯗꯕ ꯖꯦꯔꯤꯅꯥ Jerina GP number ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯔꯨꯊꯤꯅ ꯗꯗꯥꯒ ꯏꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯦꯒꯝꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨꯅꯦ ꯑꯩꯒꯤ ꯁꯤꯒꯤ ꯔꯨꯝꯁꯦ ꯅꯦꯠ ꯋꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯨꯝ ꯆꯞꯄꯒ ꯂꯩꯔꯦꯕ ꯅꯦꯠꯁꯦ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯃꯝꯇꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤ ꯇꯣꯔꯤꯁꯥꯅ ꯗꯗꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯁꯥꯎꯔꯒ ꯂꯩꯔꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯗꯗꯥꯒꯤ ꯃꯑꯣꯡꯁꯦ ꯎꯔꯒ ꯍꯥꯏ ꯑꯗꯒꯤꯗꯤ ꯒꯗꯝ ꯁꯤꯕꯥꯅ ꯍꯥꯏ ꯑꯗꯒꯤ ꯑꯩ ꯖꯤꯖꯤ ꯍꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯦꯝ ꯕꯣꯂꯣꯗꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯤꯠ ꯂꯩꯇꯦ ꯑꯁꯦꯡꯕ ꯆꯞꯄꯦ ꯗꯗꯥ ꯃꯤꯠꯁꯤꯁꯨ ꯑꯩ ꯃꯤꯠꯁꯤꯁꯨ ꯅꯥꯕꯅ ꯁ꯭ꯋꯥꯏ ꯃꯤꯠꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯠꯁꯦ ꯈꯨꯅꯥ ꯑꯃ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯆꯤꯛꯏꯕ ꯑꯗꯨꯒꯅꯦ ꯑꯁꯤꯁꯦ ꯄꯤꯁꯨꯡꯒꯁꯦ ꯂꯣꯏ ꯆꯤꯛꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯂꯥꯛꯏꯌꯦ ꯑꯗꯒꯤ ꯇꯣꯔꯤꯁꯥꯅ ꯆꯦ ꯗꯗꯥ ꯃꯔꯤꯡ ꯇ꯭ꯔꯥꯏꯞꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ Maring leite swada. ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯗꯣ ꯀꯩꯅꯣ Swada keno ngatani moise naga keno neba naga neba moise. ꯃꯔꯤꯡ ꯂꯩꯌꯦꯗ Maring leibra. ꯂꯩ ꯑꯩ ꯀꯅꯥꯅꯣꯝꯇ ꯊꯦꯡꯅꯈ꯭ꯔꯦ ꯃꯔꯤꯡ ꯃꯣꯏꯕꯊꯥꯒꯤ ꯃꯃꯤꯡꯗꯅꯦ ꯃꯔꯤꯡ ꯑꯗꯨꯝ ꯌꯥꯎꯕ ꯃꯄꯥꯟꯗꯩ ꯂꯥꯛꯄꯣꯏꯔꯝꯒꯅꯤ ꯖꯤꯔꯤꯔꯣꯝꯗꯒꯤ ꯂꯥꯛꯄꯣꯏꯔꯝꯒꯅꯤ ꯃꯣꯍꯝꯃꯗ ꯀꯩꯅ ꯑꯩꯗꯤ ꯔꯣꯡꯃꯩ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯔꯣꯡꯃꯩꯅ ꯑꯃꯔ ꯃꯔꯤꯡꯅ ꯑꯃꯔ ꯁꯤꯗꯩꯁꯤꯗꯤ ꯔꯣꯡꯃꯩ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯕꯦꯠ ꯀꯣꯃꯦꯟꯁ ꯄꯤꯔꯛꯀꯗꯕ ꯀꯥꯇꯨ ꯀꯥꯔꯟ ꯑꯣꯏꯗꯕ ꯋꯥ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏ ꯆꯝꯅ ꯂꯩꯖꯔꯦ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯇꯧꯏ ꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯣꯏꯗꯕ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯀꯗꯕ ꯀꯩꯅꯣ ꯀꯃꯦꯟꯇꯤ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯊꯣꯏꯕꯤꯁꯤꯅ ꯁꯤꯒꯩꯁꯤꯒ ꯃꯨꯍꯝꯃꯗ ꯀꯩꯅ ꯂꯥꯛꯄꯁꯦ ꯑꯁꯤꯁꯦ ꯈꯤꯇꯪ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯀꯛꯊꯠꯂꯣ ꯈꯔ ꯑꯁꯨꯃꯥꯏꯅ ꯀꯥꯇꯨ ꯀꯥꯔꯟ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥ ꯀꯠꯊꯠꯂꯣ ꯀꯩ ꯍꯥꯏꯕ ꯃꯨꯍꯝꯃꯗ ꯀꯩ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯀꯠꯊꯠꯂꯣꯁꯦ
ꯇꯣꯔꯤꯁꯥꯅ ꯍꯥ ꯖꯤꯔꯤ ꯂꯣꯝꯗ ꯂꯥꯛꯄ ꯅꯠꯇꯦꯍꯦ ꯍꯥꯏ ꯖꯤꯔꯤ ꯂꯣꯝꯗꯩ ꯂꯥꯛꯄ ꯅꯠꯇꯦꯍꯦ ꯍꯥꯏꯕ ꯃꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯍꯩꯁ ꯅꯥꯀꯟꯗ ꯀꯩ ꯇꯧꯔꯤꯔ ꯐꯣꯟꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯒꯤ ꯔꯦꯅꯤ ꯆꯅꯨꯅ ꯀꯩꯕ ꯂꯚ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯌꯦ ꯏꯆꯦꯒ ꯏꯇꯩꯒꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯃꯤ ꯃꯥꯜꯂꯦ ꯍꯥꯏ ꯊꯦꯡꯛ ꯊꯦꯡꯛ ꯌꯨ ꯌꯨ ꯔꯦꯅꯤ ꯍꯣꯠꯅꯗꯅꯗꯤ ꯀꯩꯗꯧꯅꯤꯀꯣ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯗꯅ ꯀꯤꯅ ꯆꯦꯟꯕꯗꯤ ꯌꯥꯗꯦꯗꯅ ꯑꯋꯥꯕ ꯂꯥꯛꯑꯦ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯁꯤꯗꯣꯛꯄꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯇꯣꯔꯤꯁꯥꯅ ꯀꯩꯕ ꯇꯣꯔꯤꯁꯥꯅ ꯀꯥꯔꯟ ꯇꯧꯕ ꯃꯤꯗꯣ ꯀꯛꯊꯠꯂꯣ ꯀꯔꯤ ꯃꯊꯧ ꯂꯩꯔ ꯗꯅ ꯂꯩꯔꯗꯅ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯪꯂꯒ ꯑꯗꯨꯅꯦ ꯏꯆꯝ ꯆꯝꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯅꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗꯦꯕꯀோ ꯃꯤꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯁꯨ ꯖꯣꯁꯤꯌꯥ ꯇꯜꯂꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯗ꯭ꯔꯤꯌꯦ ꯖꯣꯁꯤꯌꯥ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯔꯣꯡꯃꯩꯒ ꯀꯕꯨꯏꯒ ꯄꯨꯁꯄꯥ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯅꯥ ꯄ꯭ꯔꯤꯌꯥꯅ ꯔꯣꯡꯃꯩꯒ ꯀꯕꯨꯏꯒ ꯃꯥꯟꯅꯩ ꯔꯣꯡꯃꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄꯅꯦ ꯀꯕꯨꯏꯅ ꯁꯅꯥꯃꯍꯤ ꯑꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯈꯪꯗꯦ ꯑꯗꯨꯒ ꯏꯟꯁꯤꯌꯥ ꯂꯣꯡꯖꯝꯅ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯁꯤꯌꯥ ꯑꯩꯈꯣꯏ ꯑꯩꯁꯦ ꯆꯥꯔꯨꯔꯒꯦ ꯇꯧꯔꯝꯕꯅꯦ ꯆꯥꯛ ꯅꯣꯏꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯪꯉꯛꯗꯅ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑꯦ ꯑꯩ ꯆꯥꯝꯇ ꯆꯥꯔꯨꯒꯦ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗꯕꯩ ꯉꯁꯥꯏꯗꯒꯤ ꯂꯩꯅꯦꯕ ꯑꯗꯣ ꯆꯥꯛ ꯂꯥꯝꯕꯨ ꯂꯥꯝꯁꯜꯂꯛꯇꯧꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯆꯜ ꯅꯆꯦꯒ ꯇꯤꯜꯂꯗ ꯅꯆꯜ ꯅꯆꯦꯒ ꯂꯩꯇꯕ ꯃꯤꯔꯣ ꯁꯣꯝꯕꯨ ꯈꯔ ꯈꯜꯂꯒ ꯋꯥ ꯉꯥꯡꯉꯨ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯂꯥꯏꯐ ꯊꯥꯔꯤꯁꯤ ꯀꯄꯜ ꯂꯥꯏꯐꯅꯤ ꯀꯔꯝꯕ ꯃꯤꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯈꯪꯗ꯭ꯔꯗꯤ ꯃꯤꯔꯛ ꯇꯤꯜꯂꯛꯀꯅꯨ ꯍꯥꯏ ꯑꯗꯨꯅꯦ ꯃꯍꯦꯟꯗ꯭ꯔ ꯋꯥꯏꯈꯣꯝꯅ ꯑꯩꯒꯤ ꯂꯞ ꯐꯥꯏ ꯑꯗꯨꯒ ꯄꯣꯠꯁꯝꯕꯝꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯆꯦ ꯅꯣꯏ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯈꯪꯗꯦ ꯆꯥꯛꯁꯨ ꯂꯩ ꯌꯦꯟꯁꯥꯡꯁꯨ ꯂꯩꯕꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯆꯥꯁꯟꯕ꯭ꯔꯥ ꯇꯟ ꯍꯧꯕ꯭ꯔꯥ ꯑꯃ ꯇꯧꯅꯤ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯌꯥꯅꯥꯅ 33 ꯇ꯭ꯔꯥꯏꯞꯁ ꯏꯟ ꯃꯅꯤꯄꯨꯔ ꯑꯣ ꯍꯣ ꯃꯅꯤꯄꯨꯔ ꯑꯩ ꯇ꯭ꯔꯥꯏꯞꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯌꯥꯝ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯐꯖꯅ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗꯒ ꯇ꯭ꯔꯥꯏꯞꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯪꯕꯤꯔꯛꯇꯅ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯄꯨꯡ ꯐꯥꯅꯒ ꯌꯥꯎꯕꯤꯔꯤꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅꯥꯅ ꯆꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯎ ꯄ꯭ꯔꯤꯌꯥꯅꯥ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯅꯥꯅ ꯑꯦꯜꯕꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦꯗ ꯃꯤꯅꯦ ꯀꯥꯏꯅ ꯍꯥꯏ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯇ ꯀꯔꯟ ꯆꯪꯉꯝꯕꯗꯣ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯄ꯭ꯔꯤꯌꯥꯅꯥ ꯅꯪ ꯑꯃꯨꯛ ꯍꯥꯏ ꯑꯦꯜꯕꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦꯗ ꯃꯤꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯏꯁꯦ ꯑꯗꯒꯤꯗꯤ ꯃꯍꯦꯟꯗ꯭ꯔ ꯋꯥꯏꯈꯣꯝꯅ ꯀꯩꯅꯣ ꯄ꯭ꯔꯤꯌꯥꯅꯥꯅ ꯈꯪꯗꯦ ꯆꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯅꯣꯛꯏꯌꯦ ꯄ꯭ꯔꯤꯌꯥꯅꯥ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯏꯟꯁꯤꯌꯥ ꯂꯣꯡꯖꯝꯅ ꯑꯗꯣ ꯏꯅꯝꯃ ꯏꯁꯤꯡꯗꯤ ꯈꯔ ꯆꯥꯎꯕ ꯐꯔꯕꯣ ꯏꯁꯤꯡ ꯆꯥꯎꯕ ꯐꯔꯦ ꯏꯟꯁꯤꯌꯥ ꯏꯁꯤꯡꯗꯤ ꯀꯨꯝꯈ꯭ꯔꯦꯕꯀꯣ ꯂꯣꯏꯅ ꯕꯣꯔꯥꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯨꯡꯉꯝꯕꯒꯤ ꯀꯩ ꯍꯥꯏꯕ ꯑꯗꯨ ꯂꯩꯕꯥꯛ ꯀꯩꯅꯣꯗꯣ ꯐꯣꯂꯤꯗꯣ ꯍꯦꯛꯇ ꯍꯥꯖꯤꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯊꯣꯝꯖꯤꯜꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯦꯡꯗꯣꯛꯄꯗꯅꯦ ꯁꯦꯡꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯍꯌꯦꯡꯁꯨ ꯁꯦꯡꯗꯣꯏꯅꯦꯕ ꯉꯁꯤ ꯈꯔ ꯑꯃ ꯁꯦꯡꯗꯣꯛꯑꯦ ꯌꯥꯝ ꯋꯥꯈ꯭ꯔꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅꯦ ꯖꯣꯁꯤꯌꯥꯅ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯒ ꯊꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯂꯥꯏꯚ ꯂꯣꯏꯈꯤꯅꯨꯀꯣ ꯍꯣꯏ ꯍꯣꯏ
ꯖꯣꯁꯤꯌꯥ 1 hour ꯗꯤ ꯇꯧꯒꯦ ꯈꯜꯂꯤꯀꯣ 1 hour ꯈꯛꯇꯪ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯑꯩꯁꯨ ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯧꯈꯤꯅꯤꯀꯣ ꯄ꯭ꯔꯤꯌꯥꯅꯥꯅ ꯑꯩꯔꯣ ꯁꯧꯒ꯭ꯔꯤꯅꯦ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥ ꯑꯆꯥ ꯍꯣꯏ 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 ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯦꯟꯁꯥꯡꯅꯤ ꯔꯣꯖꯤ ꯑꯣꯀ꯭ꯔꯝꯅ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯔꯣꯖꯤ ꯑꯗꯒꯤ ꯊꯣꯏꯕꯤꯆꯅꯥꯅ ꯂꯥꯛꯄꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯂꯛꯀꯅꯨ ꯑꯉꯥꯡꯅ ꯚꯥꯞ ꯇꯥꯅ ꯇꯥꯅ ꯑꯉꯥꯡ ꯀꯩꯕ ꯑꯉꯥꯡꯅ ꯚꯥꯞ ꯇꯥꯅ ꯇꯥꯅ ꯍꯥꯏꯕ ꯉꯥꯎꯅ ꯐꯠꯇꯕꯇꯅꯤ ꯀꯤꯟ ꯆꯥꯅꯤꯍꯦ ꯄ꯭ꯔꯤꯌꯥꯅꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯦ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯈꯔꯒꯦ ꯑꯗꯒꯤꯗꯤ ꯒꯣꯖꯣ MMBꯅ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯔꯣ ꯀꯩꯕ ꯃꯁꯛꯁꯤꯡꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦ ꯃꯥꯅ iPhone ꯑꯃꯗꯤ ꯂꯧꯗꯣꯏꯅꯦꯕ ꯑꯗꯣ iPhone ꯗꯣ ꯂꯧꯕꯗꯣ ꯄꯩꯁꯥꯗꯣ ꯁꯦꯟꯐꯝꯗꯣ ꯈꯤꯇꯪ ꯆꯥꯎꯕꯅꯤꯅꯅꯦ ꯂꯧꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯦꯕ ꯂꯧꯗꯤ ꯑꯗꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨꯀꯣ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯤ ꯑꯩꯅ ꯃꯊꯛ ꯀꯥꯅ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯁꯣꯏꯗꯅ ꯑꯩ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯑꯃ ꯂꯧꯗ꯭ꯔꯣꯕꯅꯦ ꯈꯤꯇꯪꯗꯤ ꯃꯇꯝ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ ꯇꯣꯔꯤꯁꯥꯅ ꯆꯦ ꯗꯗꯥꯒ ꯂꯥꯏꯚꯁꯦ ꯑꯝꯇ ꯌꯦꯡꯗ꯭ꯔꯤ ꯉꯁꯤ ꯈꯛꯇꯅꯦ ꯉꯔꯥꯡ ꯑꯩꯅ ꯀꯣꯃꯦꯟꯇ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯁꯤ ꯊꯥꯅꯤ ꯍꯥꯏꯕꯒꯤ ꯉꯥꯏꯔꯝꯕꯅꯦ 9ꯗ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯣꯔꯤꯁꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯄꯨ ꯉꯥꯏꯕꯤꯔꯒ ꯂꯥꯏꯚ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯀꯣ ꯑꯗꯨꯒ ꯎꯁꯥꯅ ꯂꯞꯀꯤ ꯏꯃꯣꯖꯤ ꯄꯤꯁꯜꯂꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯔꯣꯖꯤꯅ ꯆꯦ ꯀꯩꯅꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏ ꯔꯣꯖꯤ ꯑꯩ LB ꯇꯧꯏꯁꯤꯅꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯄꯝꯃꯦꯕꯀꯣ ꯗꯥꯅ LB ꯇꯧꯁꯤ ꯉꯁꯤꯗꯤ ꯍꯥꯏꯅ ꯑꯗꯨꯒ LB ꯇꯧꯔꯛꯄꯅꯤ ꯖꯣꯁꯤꯌꯥꯅ ꯏꯁꯤꯡꯗ ꯁꯨꯝ ꯆꯣꯠꯂꯒ ꯂꯩꯕꯒꯤꯅꯦ ꯅꯥꯔꯅꯤ ꯅꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯖꯣꯁꯤꯌꯥ ꯑꯩꯗꯤ ꯌꯥꯝ ꯅꯥꯒꯜꯂꯦꯕꯀꯣ ꯏꯁꯤꯡꯁꯦ ꯏꯪꯍꯟꯕ ꯌꯥꯗꯦ ꯍꯛꯆꯥꯡꯗ ꯑꯗꯣ ꯑꯗꯨꯅꯦ ꯉꯁꯤꯁꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯤ ꯍꯧꯔꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯅ ꯎꯕꯗꯗꯤ ꯕꯦꯠ ꯀꯣꯃꯦꯟꯁ ꯃꯥꯟꯒꯅꯤ ꯚꯥꯞ ꯇꯥꯅꯔꯣ ꯍꯥꯏꯕꯅꯦ ꯍꯣ ꯄ꯭ꯔꯤꯌꯥꯅꯥ ꯅꯪꯕꯨ ꯍꯥꯏ ꯏꯟꯁꯤꯇꯥꯅ ꯑꯗꯣ ꯏꯅꯝꯃ ꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯒꯦ ꯏꯅꯝꯃ ꯏꯇꯩ ꯒꯨꯗ ꯅꯥꯏꯠ ꯏꯟꯁꯤꯌꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯈꯣꯟꯖꯦꯜ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯗ ꯂꯣꯛ ꯇꯧꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯅꯦ ꯖꯣꯁꯤꯌꯥꯅ ꯅꯍꯥꯟꯒꯅꯨ ꯍꯤꯗꯥꯛ ꯍꯥꯟꯅ ꯆꯥꯋꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯥꯒꯦ ꯄ꯭ꯔꯤꯌꯥꯅꯥꯅ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏ ꯈꯔꯁꯤꯅꯤ ꯌꯥꯝ ꯆꯥꯎꯈꯠꯇꯕꯁꯦ ꯆꯦꯊꯣꯏꯕꯤ ꯍꯥꯏ ꯗꯦꯒꯣꯖꯣꯅ ꯆꯦ ꯅꯣꯏ ꯏꯅꯦꯝꯄꯣꯛ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯏꯅꯦꯝꯄꯣꯛ ꯂꯩꯌꯦ ꯏꯅꯦꯝꯄꯣꯛ ꯂꯩꯕꯁꯦ ꯏꯅꯦꯝꯄꯣꯛꯁꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯃꯥ ꯈꯔꯅꯤꯒꯤ ꯆꯠꯈꯤꯕ ꯑꯗꯨꯗꯨꯒꯤ ꯏꯅꯦꯝꯕꯣꯛꯇꯣ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯇꯕꯅꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯅꯤꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯗꯣ ꯀꯥꯔꯟ ꯇꯨꯔꯟ ꯂꯥꯛꯄ ꯃꯤꯗꯨꯗꯅꯦ ꯍꯥꯏꯕ ꯑꯗꯣ ꯐꯖꯅ ꯚꯥꯞ ꯇꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯍꯦꯟꯊꯣꯏꯅ ꯏꯆꯦꯃ ꯍꯥꯏꯔ ꯆꯪꯉꯦꯍꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯔꯪꯁꯤꯜꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯦꯟꯊꯣꯏꯅ ꯏꯆꯦꯃ ꯏꯁꯤꯡ ꯆꯥꯎꯕ ꯈꯔ ꯐꯔꯕꯣ ꯍꯥꯏ ꯏꯁꯤꯡ ꯆꯥꯎꯕ ꯈꯔ ꯍꯜꯂꯦ ꯏꯁꯤꯡ ꯕꯣꯔꯥꯂꯣꯝꯗ ꯂꯣꯏꯅ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯍꯟꯊꯈ꯭ꯔꯦꯕꯀꯣ ꯏꯁꯤꯡ ꯆꯥꯎꯅ ꯍꯟꯊꯈ꯭ꯔꯒꯁꯨ
ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯂꯩꯍꯧꯕ ꯃꯌꯥꯝꯗꯣ ꯐꯣꯂꯤ ꯂꯩꯍꯧꯕ ꯃꯌꯥꯝꯗꯨꯅꯗꯤ ꯐꯣꯂꯤ ꯂꯩꯍꯧꯕ ꯃꯌꯥꯝꯗꯨꯅꯗꯤꯀꯣ ꯍꯦꯟꯅ ꯊꯕꯛ ꯍꯧꯖꯤꯛ ꯍꯥꯞꯄꯤꯑꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯐꯝꯁꯦ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯂꯩꯔꯦ ꯋꯥꯏ ꯏꯁꯤꯡ ꯀꯨꯝꯈ꯭ꯔꯦ ꯋꯥꯏ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ ꯑꯗꯩꯗꯤ ꯔꯣꯖꯤ ꯑꯣꯀ꯭ꯔꯝꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯔꯣꯖꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯣꯟꯖꯦꯜ ꯑꯣꯜꯂꯦ ꯍꯤꯗꯥꯛ ꯆꯥꯋꯣ ꯅꯥꯔꯗꯤ ꯑꯃꯨꯛ ꯋꯥꯔꯤ ꯀꯅꯥꯗ ꯋꯥꯔꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯆꯥꯒꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩ ꯒꯣꯖꯣꯅ ꯀꯩ ꯍꯥꯏꯕ ꯏꯅꯥꯎꯅꯨꯄꯥ ꯍꯣꯏꯗꯤ ꯃꯅꯤꯄꯨꯔ ꯀꯗꯥꯋꯥꯏꯗ ꯂꯩꯔꯤꯅꯣ ꯑꯗꯨꯗꯤ ꯆꯦ ꯍꯣꯏꯁꯨ ꯀꯣꯏꯔꯛꯎꯗꯅ ꯍꯥꯏ ꯒꯣꯖꯣ ꯀꯣꯏꯔꯛꯀꯅꯤ ꯂꯥꯛꯀꯅꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯗꯣꯏꯅꯦꯕꯀோ ꯑꯗꯨ ꯂꯨꯍꯣꯡꯕꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯐꯤꯡꯒꯔꯗꯣ ꯃꯥꯏ ꯀꯩꯅꯣꯗꯨꯗ ꯌꯥꯎꯋꯤꯗꯨꯗꯤ ꯔꯥꯡꯗꯨꯗ ꯌꯥꯎꯋꯤꯗꯨꯗꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯗꯨꯒ ꯌꯥꯎꯕꯅꯦ ꯌꯦꯡꯉꯣ ꯑꯩ ꯈꯪꯗꯦꯅꯦ ꯉꯁꯥꯏ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯧꯋꯤꯗꯨꯗ ꯑꯗꯣ ꯂꯥꯛꯀꯅꯤ ꯅꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯀꯩꯕꯥ ꯁꯥꯃꯨꯁꯪꯗ ꯂꯩꯔꯤꯅꯦ ꯒꯣꯖꯣ ꯑꯗꯨꯒ ꯇꯈꯦꯜ ꯆꯥꯡꯕꯝ ꯍꯦꯟꯊꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯈꯔ ꯐꯔꯛꯑꯦ ꯆꯥꯎꯕ ꯏꯆꯦꯃ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯩꯁꯨ ꯄꯥꯎ ꯂꯧꯋꯦ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯅꯦꯕꯣꯏꯅꯀꯣ ꯏꯁꯤꯡꯒꯤ ꯄꯥꯎ ꯁꯨꯝ ꯂꯧꯋꯦꯕ ꯑꯩꯁꯨ ꯑꯗꯣ ꯑꯗꯨꯅꯦ ꯇꯥꯅꯤꯌꯥꯅ ꯈꯨꯔꯨꯝꯖꯔꯤ ꯇꯥꯅꯤꯌꯥ ꯌꯩꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯏꯕꯨꯡ ꯏꯅꯝꯃ ꯏꯄꯥ ꯏꯃꯥ ꯃꯌꯥꯝꯁꯤ ꯅꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯤꯗꯥꯛ ꯌꯥꯝ ꯊꯨꯅ ꯆꯥꯋꯣ ꯍꯥꯏ ꯑꯗꯨꯅꯦ ꯅꯥꯕ ꯍꯥꯏꯁꯦ ꯁꯨꯔꯒ ꯆꯥꯕꯅ ꯐꯩꯀꯣ ꯏꯃꯨꯡ ꯑꯃꯗꯀꯣ ꯑꯅꯥ ꯑꯌꯦꯛ ꯃꯤ ꯑꯃ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯌꯥꯔꯤꯃꯈꯩ ꯅꯥꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯔꯨꯖꯤ ꯁꯨꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯆꯥꯖꯕꯗꯣ ꯅꯥꯗ ꯌꯦꯛꯇꯅ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯁꯤꯗ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕꯅꯦꯕ ꯑꯗꯣ ꯅꯥꯔꯗꯤ ꯉꯥꯏꯍꯥꯛ ꯍꯦꯛꯇ ꯅꯥꯅ ꯈꯣꯠꯅ ꯂꯩꯔꯒ ꯄꯩꯁꯥ ꯁꯨꯝ ꯌꯥꯝꯅ ꯄꯥꯏꯔꯒꯁꯨ ꯁꯦꯜꯁꯨ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯄꯣꯟꯇꯦꯕꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒ ꯇꯥꯅꯤꯌꯥ ꯕ꯭ꯂꯣꯒꯔꯅ ꯑꯥꯏ ꯑꯦꯝ ꯃꯩꯇꯩ ꯑꯗꯒꯤ ꯑꯖꯟꯇꯥ ꯈꯨꯃꯟ ꯏꯆꯦ ꯏꯁꯤꯡ ꯍꯟꯊꯔꯕꯣ ꯍꯟꯊꯔꯦ ꯑꯖꯟꯇꯥ इसिंग हंथरे तानियाना कहबा आप असम में रहते हो हाँ हाँ हम असम में रहते हैं अदोगिदी पिशक लौरेंबमना चाक चारबो हाय चारे अदोगी चारे हाइजलेसे चाद्री हाइने चाद्रिये चाक खोइदाना चाक तो चानिंद्रियना दा खवानी से दुम लेरमेबको चाक चानिंदना अदो ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯆꯥꯛꯀ ꯂꯥꯝꯈꯠꯂꯛꯑꯦꯕ ꯑꯩꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯃꯥ ꯆꯥꯛꯀꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯆꯥꯛꯄꯨꯗꯤ ꯊꯣꯡꯅ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯄꯥꯄꯔ ꯍꯧꯔꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯍꯪꯃꯟꯗꯅ ꯑꯗꯩ ꯍꯦꯟꯊꯣꯏꯅ ꯅꯥꯕ ꯈꯔ ꯐꯔꯒ ꯃꯨꯛꯕꯥꯡ ꯐꯖꯅ ꯑꯃ ꯇꯧꯕꯤꯔꯒꯣ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯦꯟꯊꯣꯏ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯦꯂꯦꯛꯁꯅ ꯏꯁꯤꯡ ꯍꯟꯊꯔꯕꯣ ꯆꯦ ꯑꯦꯂꯦꯛꯁ ꯍꯟꯊꯔꯦ ꯏꯁꯤꯡ ꯍꯟꯊꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯌꯨꯝꯂꯦꯝꯕꯝ ꯀꯦꯇ꯭ꯔꯤꯟꯅ ꯁꯥꯃꯨꯁꯪ ꯀꯋꯥꯏꯗꯅꯣ ꯆꯦ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯂꯥꯞꯅ ꯂꯥꯛꯄ ꯀꯥꯟꯗ ꯊꯦꯡꯅꯁꯤꯀꯣ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯍꯥꯏꯅ ꯍꯥꯏ ꯁꯥꯃꯨꯁꯪ ꯀꯥꯏ ꯍꯥꯏꯗꯣꯏꯅꯣꯗ ꯕꯣꯜ ꯂꯝꯄꯥꯛ ꯂꯩꯕꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯎꯀꯨ ꯑꯣ ꯁꯥꯃꯨꯁꯪ ꯎꯀꯨ ꯕꯣꯜ ꯂꯝꯄꯥꯛ ꯂꯩꯕꯗꯨꯒꯤ ꯃꯅꯦꯛ ꯃꯅꯥꯛꯇꯅꯦꯕ ꯀꯣꯔꯁ ꯂꯩꯕꯒꯤ ꯃꯊꯪꯒꯤ ꯒꯂꯤꯗꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯣꯅꯥꯂꯤ
सिंगना चाक चारबोने हाय चाक चाद्री चाक ngahak leiraka chagani Thoibisana ana ek yauraga thabak sude pothare hairasu nungaiba nate ado adui saruk pudi thabak wana subana fatra adune yam chumme duga Samola Hazarina do you live in Kasar adagi di bro thok thakna chak charabo cheng chare adagi Taniyana असम में फिर से फ्लड आया है क्योंकि मेरा विलेज असम में है हाँ असम में फिर से फ्लड आया है हमारे घर में भी पानी बहुत ज़्यादा पानी था तो अभी ठीक हुआ है अदगी हेंथोइना कैबा मुबांग अमा तौरगो इचे तौरके हेंथोइ इंसान हाव मगी मुबांग तौरक्तोइने रंजनाना एक कैबा इसिंग चावबा खरा हंथरे रंजना असम स्टडी प्लानरना इसिंग हंथरबो चे इसिंग हंथरे अदगी नीलीना अंगांगदी करम कांदा लौदोइनो अंगांगदी हयेंग लौरनी कइनाइदी मोय ट्यूशन जे स्कूल बुदी बन पीबा दुगा ट्यूशन दी बन पीदा बनिना को ट्यूशन दी लेपगा लेरे को अंगांगनी मगदुना हयेंग लौरनी मपाना अदुगा हजारीना इचे कसारदा लेब्रो हाय कसारदने आइना लेसे राज रायना हाय हेलो दगिदी कैथरीना याम नगनरे अदुदी लाकपदा अपडेट तौरगुको ngairमदोइने होय लाकपा कांदा उनसे सोइदना उनसे दई पिसगना कैलमदगिनो हाय पिसगैसे कसारदगिने गोजोना असासिस ब्लॉक तो मोइगा नगनबरा नोइगा चे हाय होय असागी मयुम से निपा मयुमगा ओइना नगनरे हाय तारे निपा मयुम दी अखोई सुनाई एरिया गिने बको अदो नगनरे अदोगिदी दीदर दिबोइना चेचे हाय अदगिदी कैबा साकिब खाना नुंगाइतिए चेचे हाय कशु तौरैदा हौजी इसिंग चाउद्रे इसिंग हंथखरेबको हौजी चिचेसु दगी अखोय दादासु कशुम अनाये याउद्रे अनाये याउदना सोयगाम याउदना कशुम तौदेको अदुगा इसिंगसु हंथखरे होय थबकदबुदी खतंगबुदी वायबा इसिंगदो चाउरंबगी फोली हाजलंबगी थबकबुदी खतंग कल्ले खतंग वाय अदु खक्तने अतै कयम थोइदोको याउदे मयाम ने वंदा नुसिबिबा इसिंग चाउबगी दमकते वंदा अवाबा मयाम हाइदी अवाबा मतमदुदा मयाम नुसिबा कमेंट्स मयाम पिबिरक याम हराव याम नुंगाइको थोइबिसनाना दाबुंग चाक तो फदना थोंगुको इंसांग हावहनलुको अदगिदी सामोलाना इचे बासकांदी दरो हाय आई बासकांदी की नती ऐसे कइनोगिनीने चांदम लकाई सुनाई चांदम लकाई गिने अदगिदी दीदार दिबोइना चेचे can I see your baby हाय कइनो चेचे हाय चाचा हाय माइसे अखोय जासिंग अंगांसिंग लेती अखोय पामदे चटखी पामदे लेखेबको दगिदी तोरिशा मरिंगना चेचेगी जोकर बॉय दो करी चटखरे है अखोय जोकर बॉय से सोमदा पप्परगा हौरी मा चाकसु ओखाला रोइद्रा खंगदे मा चाकसु मुका मीने कइनोम दौरिए दई गोजोना युमफम वांगहलो इमुंगदा इसिंग चंगबदो नुंगाइते उबदा अखोयसु गोजो इसिंग अखोयना लेरि मफमसिगी वारी खरा लेयेबको युमफमसे अखोयना नेना साखिबगी युमफमसे वांगहनखिदबगी मरम खरा ले आई नोंगमदुम वीडियोदा सुम हायरकेको ngasi di live nina nungairoi haibase sapamna keba yam phare handakhiba adum khalle noigido फरमद्रा है ना होय होय हंदगरे mayamna ishorda खुरमबीबगी को
ꯍꯟꯊꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝ ꯊꯤꯟ ꯒꯦꯃꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯀꯤꯞ ꯈꯥꯟꯅ ꯁꯥꯀꯤꯞ ꯈꯥꯟꯅ ꯆꯦꯆꯦꯗꯒꯤ ꯏꯕꯥꯏꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯗꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯗꯥꯗ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯤꯗꯥꯛ ꯀꯥꯎꯅꯤ ꯅꯃꯥ ꯍꯣꯏ ꯊꯣꯏꯕꯤ ꯁꯅꯥ ꯆꯥꯒꯦ ꯅꯤꯔꯃꯂꯥꯅ ꯆꯦ ꯅꯪꯒꯤ FB ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯑꯩꯒꯤ FBꯗ ꯅꯤꯔꯃꯂꯥ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯄꯤꯔꯅꯚ ꯄ꯭ꯂꯦꯠꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯇꯣꯝꯊꯤꯟ ꯒꯦꯃꯤꯡꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯤꯕꯣꯏꯅ ꯆꯦꯡ ꯅꯪ ꯍꯥꯏ ꯑꯗꯒꯤ ꯕꯤꯖꯨ ꯁꯤꯡꯍꯅ ꯍꯥꯏ ꯍꯦꯜꯂꯣ ꯕꯤꯖꯨ ꯑꯗꯒꯤꯗꯤ ꯃꯂꯥ ꯊꯥꯡꯖꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯆꯦ ꯃꯂꯥ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯁ ꯑꯣꯂꯥꯡꯕꯅ ꯃꯩꯁꯨ ꯂꯩꯇꯕ ꯁꯤꯗꯧꯔꯦ ꯂꯩꯗꯤ ꯉꯁꯤꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯉꯁꯤꯁꯦ ꯀ ꯍꯥꯏꯔꯒ ꯌꯦꯟꯁꯥꯡꯒ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯁꯤꯔꯦꯗ ꯁꯥꯕꯅ इसिंग कमाई तौरीगे चे इसिंगदी कनो तौरे इसिंगदी हंथाखरे इसिंग ब्राइट हापचनगरे लोइना थैबिसनाना हेक चारमदबदा मंगदा सामुना तानानी खंगु प्रूफ पामेको फोटो थारगु हिदाकी ओके थारके बिजू सिंगना अनु नंग काइगिनो हाय बिजू आई केनोगिने कसार सुनाय हाय मफमदुगिनी अदुगगिदी सतीश पनवर्ना हाय बेबी हाय अदुगगिदी गोजोना यूट्यूब हांगे तौबद चंगलक ब्रो 20K खरदी हेले सब्सक्राइब से हाय यूट्यूब हांबदगी तोलोब चंगबा हायरो तोलोब चंगखरे चंगकपदो आई लौथोक्ट्रिये लौथोकांदा आई दुम वीडियो मा सेमकेबको अदुगी दुम आई वीडियो मा सेमकनी को तोलोब लौथो मतुंगदा तोलोब से लौथोबा चटके तौबा कांदने आई इसिंग जावसनदना सुमाय तविसे दो तोलोब से हंदा नोनी से लौथोअनी अदुगा दुम मयामदा आई शेयर तौरकेको अदुगा कैप्टन अमेरिका हाय हेलो तोलोब हंगैदो तोलोब का हंगाकन तोलोब पिराव खोइदो कई लान मा तो इचबो प्रिनव प्लेसना कैबा थेंगना लाकपगी सॉरी है कैसु कायदे अजेना नंग है कैनु अजे नेंगोंदा नंग हाइसिबु कैदौरगे अजे अदगिदी कृष्णा ना यू लुक सो ब्यूटीफुल हाय ओके थैंक यू बिजू सिंगाना सुनाय चांदम लकाईगी ने बिजू थोबिसनाना कायबा अदुनीदना वेरी गुड अदगिदी श्रीनी कैनो ममिंगसे पावा थोक्ट्रे श्रीनिवासन ना जो वाइदी कैनो अजेना मिंकई हाइबा ओ आइगी मिंग अनु खुमन अनुप्रदा कवे अजेना नको कई तौरे हाय आई को गाम चिए दुगिने अजे को पारगा लइसे को नुआइतबैने लगी जेसीना चे इसिंग चावबा फरे जेसी अदुगा गोजोना फरे चे अखोई मयाम हौ तौदना सपोर्ट तौदोइने याम नुंसी है थैंक यू गोजो थैंक यू सो मच अदगिदी मोइरांग थेम प्रियाना इसिंग हंथरे प्रिया लगी शांतु मोनीना कैनो के कोरेसबा है की कोरेसबा है माने अदगिदी 9FN कॉमेडीना हाय तौरे हेलो अदगिदी संत्रा रामना डांस तौसले बिजू सिंहना शिवचिंग करम मतमदा तागे शिवचिंग सिदी नवंबर निंगोल चाकौबगी नेक्स्ट संडे दा निंगोल चाकौबा मतमदा ओइबने
ꯋꯥꯠꯂꯤꯗ ꯑꯗꯨꯗꯤ ꯁꯤꯕ ꯆꯤꯡ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯊꯥꯡꯖ ꯑꯣꯏꯔꯦꯗꯅ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯣꯏꯗꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯦꯛ ꯇꯧꯕꯗꯨꯒꯤ ꯅꯦꯛꯁ ꯁꯟꯗꯦ ꯁꯟꯗꯦꯗ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯛ ꯆꯤꯛꯄꯁꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯕꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯃꯩ ꯇꯦꯔꯤ ꯑꯪꯒꯟ ꯀꯩꯅꯣ ꯑꯪꯒꯜꯁ ꯃꯣꯝ ꯑꯣ ꯑꯦꯟꯖꯦꯜ ꯏꯁꯤꯡ ꯍꯟꯊꯔꯕꯣ ꯆꯦ ꯍꯟꯊꯔꯦꯅꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯣꯖꯣꯅ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯅꯤꯄꯨꯔꯗ ꯂꯝ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯗꯣꯔꯕꯣ ꯂꯩꯗꯣꯔꯕꯅꯦ ꯃꯥ ꯒꯣꯖꯣ ꯃꯥꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯈꯤꯗꯧꯔꯕꯅꯦ ꯁꯤꯗ ꯂꯥꯛꯑꯔꯣꯏꯕꯀꯣ ꯁꯤꯗ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯣꯏꯅ ꯃꯇꯝꯗ ꯑꯣꯀꯦꯖꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯨꯇꯤ ꯐꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯀꯦ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯨꯡꯂꯥꯛ ꯂꯩꯕꯒꯤꯗꯤ ꯃꯣꯏꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯕꯤꯖꯨ ꯁꯤꯡꯍꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯀꯔꯤꯕ ꯑꯁꯀꯥꯔꯤ ꯈꯥꯟꯅ ꯋꯥꯠ ꯏꯁ ꯗ ꯀꯟꯇ꯭ꯔꯤ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯗꯒꯤꯗꯤ ꯇꯣꯔꯤꯁꯅ ꯗꯗꯥ ꯖꯣꯀꯔ ꯂꯥꯛꯑꯦ ꯖꯣ ꯈꯔ ꯇꯧꯔꯒꯣ ꯗꯗꯥ ꯈꯔ ꯅꯣꯛꯁꯦ ꯍꯥꯏꯌꯦ ꯇꯣꯔꯤꯁꯥꯅ ꯑꯩꯈꯣꯏꯗ ꯗꯥ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯇꯣꯔꯤꯁꯥꯅ ꯈꯔ ꯅꯣꯛꯁꯤ ꯍꯥꯏꯌꯦ ꯑꯩꯁꯦ ꯃꯥ ꯆꯥꯛ ꯑꯝꯇ ꯊꯣꯡꯖꯔꯤꯌꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯑꯝꯇ ꯊꯣꯡꯍꯟꯕꯤꯌꯣ ꯑꯩꯁꯦ ꯈꯥꯃꯦꯟ ꯇꯥꯎꯔꯤ ꯀꯥꯔꯅꯤ ꯍꯥꯏꯕ ꯅꯣꯏꯕꯨ ꯍꯩꯃꯥ ꯗꯥ ꯅꯪꯗꯣ ꯇꯜꯂꯤꯕꯣ ꯍꯣꯃꯣ ꯃꯥꯟ ꯇꯜꯂꯤꯕꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯍꯣꯃꯣꯅ ꯆꯥꯎꯈꯠꯂꯦ ꯇꯜꯂꯤꯌꯦ ꯑꯩ ꯍꯩꯅꯗꯤꯌꯦ ꯏꯕꯣ ꯁꯇ꯭ꯔꯗꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ 100 ꯀ ꯄꯤꯁꯤꯕꯨ ꯑꯖꯦꯅ ꯅꯪ ꯃꯧ ꯊꯤꯔꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯩ ꯅꯨꯄꯤꯅꯦ ꯑꯖꯦ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯅꯪ ꯃꯧ ꯊꯤꯔꯕ ꯃꯥꯜꯂꯤꯒ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯨꯡꯒ ꯏꯅꯝꯃꯒꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯖꯅꯤꯡꯕꯅꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯅꯨꯡꯁꯤꯕꯤꯕ ꯑꯁꯦ ꯉꯁꯤ ꯐꯥꯎ ꯑꯩꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯔꯠ ꯌꯥꯝ ꯀꯥꯏ ꯍꯥꯏ ꯀꯔꯤ ꯇꯧꯏ ꯍꯥꯏꯒꯦ ꯊꯣꯏꯕꯤꯁꯅꯥ ꯎꯅꯔꯦ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯑꯇꯩ ꯀꯩꯗꯧꯗꯣꯏꯅꯣ ꯎꯅꯕ ꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯅꯤ ꯎꯅꯈꯤꯁꯤ ꯍꯥꯟꯅꯀꯣ ꯑꯇꯩ ꯍꯧꯖꯤꯛ ꯄꯣꯠꯀꯤ ꯑꯗꯨ ꯀꯔꯤ ꯃꯊꯧ ꯇꯥꯗꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯦꯟꯖꯦꯜꯁ ꯃꯣꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯦꯖꯦꯟ ꯅꯦꯚꯔ ꯗꯥꯏꯅ ꯐ꯭ꯔꯣꯝ ꯋꯤꯁ ꯄ꯭लेस हाय असम अदई लेजेंड नेवर डाइना हिंदी बोलो हाय हिंदी भी 20-20 में बोलेगा आप लोग हिंदी में कमेंट्स करेगा तो मैं हिंदी में रिप्लाई दे दूंगी मेरे एलबी में ज़्यादा लोग मणिपुरी है ना इसलिए हिंदी में बोल नहीं सकता तो आप हिंदी में कमेंट्स कीजिए मैं रिप्लाई दे दूंगी हिंदी में ठीक है अदुगा लेजेंड आइना प्लीज है गोजोना लाइबक मखादो खरा उलगु लाइबक मखादो खरा उलगु कमाई कइनो हाइसे लाइबक मखा हाइसे तौरीगिदो उनिंगे है कई हैनो गोजो लाइबक मखा हाइसे कइनो अदुगा थोइबिसनाना दाबुंग मौफत्रदी याम मौफतबी याम माले है बिजुना हा नोखरे लेजेंड एवर दाइना हिंदी बोलो प्लीज है आप कमेंट्स करो ना हिंदी में मैं रिप्लाई दे दूंगी हिंदी में ठीक है अदगिदी सनखुना ओ कौन है अदगी तोरिशाना सीरे नोकपदा चेसे ना नोकपदो येंगनिंगी से है अदगी लेजेंड एवर दाइना स्पीक हिंदी अदगिदी आपका रामलाल ना कहाँ से हो मैं असम से हूँ अदगी गोजोना मयेकसु सेंगना उदे नोई जे अदुबु नुसीबई येंगलबनिको येंगलीबा सिसे याम नुसिउको हाय अदुने अखोइबु याम नुसीबिदना समाइना एलबीसे पुफाना याउबीसे
ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤ ꯂꯦꯖꯦꯟ ꯅꯦꯕꯔ ꯗꯥꯏꯅ ꯁ꯭ꯄꯤꯛ ꯍꯤꯟꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯖꯦꯅ ꯍꯣꯃꯣ ꯁꯥꯔꯣ ꯐꯖꯩ ꯍꯥꯏ ꯐꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯃꯥꯁꯤꯗꯤ ꯑꯗꯒꯤꯗꯤ ꯑꯦꯟꯖꯦꯜꯁ ꯃꯣꯝꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯏꯃꯥ ꯀꯔꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯣꯃꯣ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤꯅꯦ ꯂꯥꯏꯉꯝꯕ ꯁꯥꯔꯛꯄꯅꯤ ꯂꯥꯏꯉꯝꯕ ꯈꯪꯉꯦꯗꯅ ꯑꯩꯁꯦ ꯍꯣꯃꯣꯗꯒꯤꯅꯦ ꯂꯥꯏꯉꯝꯕ ꯂꯥꯛꯄꯅꯤ ꯈꯪꯉꯦꯗꯅ ꯅꯣꯏꯅ ꯑꯣꯏꯃꯥ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯂꯥꯏꯉꯝꯕ ꯍꯥꯏ ꯂꯥꯏꯉꯝꯕꯅꯤ ꯂꯥꯏꯉꯝꯕ ꯅꯨꯄꯤꯗ ꯑꯣꯏꯔꯒꯅ ꯂꯥꯏꯉꯝꯕꯤ ꯍꯥꯏꯗꯅ ꯂꯥꯏꯉꯝꯕ ꯅꯨꯄꯥꯗꯅ ꯂꯥꯏꯉꯝꯕ ꯈꯪꯉꯦꯗꯅ ꯑꯣꯏꯃꯥ ꯃꯤꯒ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤꯗ ꯑꯗꯩ ꯑꯦꯟꯖꯦꯜꯁ ꯃꯣꯝꯅ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯕꯥꯏꯅ ꯍꯥꯏꯕ ꯀꯣꯟ ꯐꯦꯡꯕ ꯆꯥꯛ ꯊꯣꯡꯕ ꯄꯨꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯍꯥꯏ ꯑꯗꯨꯅꯦ ꯅꯣꯏ ꯚꯥꯏꯕꯨꯡꯗꯤ ꯀꯩꯗꯧꯕꯅꯤ ꯀꯥꯔꯟꯗꯅꯤ ꯃꯥ ꯉꯥꯡꯉꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯗ ꯑꯩꯅ ꯄꯦꯟꯖꯗꯕꯗꯣ ꯑꯩꯅ ꯉꯝꯕ ꯍꯥꯏꯕꯨ ꯃꯤ ꯈꯣꯝꯂꯒ ꯆꯦꯅꯦꯜ ꯑꯅꯤꯁꯦ ꯁꯥꯞ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯇꯧꯍꯟꯕ ꯑꯗꯨꯇ ꯉꯥꯏꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯊꯣꯏꯕꯤꯁꯤꯅ ꯑꯗꯒꯤ ꯍꯦꯝꯕꯣꯕꯤꯅ ꯗꯣꯁꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯕꯣꯕꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯕꯤꯖꯤꯇꯥ ꯈꯨꯃꯟ ꯅꯆꯦꯅꯨ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯕꯤꯖꯤꯇꯥ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯒꯣꯖꯣꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯃꯈꯥꯗꯣ ꯍꯥꯏꯕ ꯂꯩꯕꯥꯛ ꯃꯈꯥ ꯂꯩꯕꯥꯛ ꯃꯈꯥ ꯑꯣ ꯂꯩꯕꯥꯛ ꯍꯥꯏꯔꯣ ꯂꯩꯕꯥꯛ ꯃꯈꯥ ꯃꯝꯃꯦ ꯍꯧꯖꯤꯛ ꯃꯩ ꯗꯣ ꯍꯥꯏꯕ ꯏꯃꯨꯡꯒꯤ ꯍꯥꯏ ꯑꯣ ꯎꯠꯂꯛꯀꯦ ꯒꯣꯖꯣ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯁꯦ ꯃꯝꯕꯁꯤꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯒꯣꯖꯣ ꯎꯔꯣꯏꯌꯦ ꯃꯩꯁꯨ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤ ꯏꯟꯚꯔꯇꯔꯁꯤ ꯀꯩꯅꯣ ꯔꯨꯝꯁꯤꯃꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯎꯠꯂꯛꯀꯦ ꯅꯥꯈꯣ ꯑꯗ ꯏꯆꯟ ꯋꯥꯏꯈꯣꯝꯅ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯒꯦ ꯆꯦ ꯎꯠꯂꯛꯑꯣ ꯍꯥꯏ ꯏꯁꯤꯡ ꯏꯁꯤꯡꯗꯤ ꯂꯩꯇ꯭ꯔꯦ ꯀꯪꯊꯔꯛꯑꯦ ꯏꯁꯤꯡ ꯀꯪꯊꯈ꯭ꯔꯦ ꯏꯆꯟ ꯑꯗꯒꯤꯗꯤ ꯕꯣꯕꯤꯅ ꯗꯣꯟꯆꯥ ꯏꯁꯤꯡ ꯍꯟꯊꯔꯕꯣ ꯕꯣꯕꯤ ꯍꯟꯊꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯏꯁꯤꯡ ꯍꯟꯊꯔꯦ ꯑꯗꯣ ꯉꯁꯤ ꯔꯨꯝ ꯑꯅꯤꯈꯛꯇꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯔꯨꯝꯁꯤꯡꯗꯨꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯁꯆꯤꯟꯁꯤꯅ ꯃꯈꯌꯥꯠ ꯂꯥꯎꯉꯩ ꯐꯥꯛꯇꯣꯛꯑ ꯅꯣꯏ ꯁꯆꯤꯟꯅ ꯋꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯏꯁ ꯗꯤꯁ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯇꯥꯔꯒꯅꯤ ꯃꯥꯅ ꯅꯣꯛꯊꯔꯤꯁꯦ ꯁꯆꯤꯟꯖꯤꯅ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯕ꯭ꯔꯣ ꯁꯆꯤꯟ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯕꯤꯖꯨ ꯁꯤꯡꯍꯅ ꯏꯆꯦ ꯈꯨꯟꯗꯤ ꯀꯥꯏ ꯈꯪꯕ꯭ꯔꯣ ꯑꯅꯨ ꯍꯥꯏ ꯏꯆꯥ ꯈꯨꯟꯗꯤ ꯈꯪꯕ꯭ꯔꯣ ꯑꯅꯨ ꯍꯥꯏꯕ ꯑꯆꯥ ꯈꯪꯉꯤ ꯕꯤꯖꯨ ꯏꯆꯥ ꯈꯨꯟ ꯈꯪꯉꯤ ꯑꯩꯈꯣꯏꯒꯗꯤ ꯂꯥꯞꯅꯗ꯭ꯔꯦ ꯏꯆꯥꯁꯦ ꯁꯇꯤꯁꯅ ꯍꯥꯏ ꯆꯥꯏꯅꯤꯁ ꯕꯦꯕꯤꯗꯣꯜ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯆꯤꯟꯅ ꯅꯊꯤꯡ ꯑꯟꯗꯔꯁꯇꯦꯟꯗꯦꯕꯜ ꯑꯗꯒꯤ ꯔत्नाꯅ ꯀꯩꯝ ꯈꯪꯗ꯭ꯔꯦ सचिन कहीं खंग माले सचिन आप हिंदी में बोलो हिंदी में कमेंट्स लिख दो ठीक है मुझे ज़्यादा इंग्लिश बोलना नहीं आता थोड़ा सा आता है तो हिंदी में कमेंट्स लिख दो मैं हिंदी में रिप्लाई दे दूंगी रत्नाना कई मथेल चागे है चाक चाद्रिए पिसकना गुड नाइट पिसक गुड नाइट स्वीट ड्रीम अदगी रजमिलना मकोई गजे थाजल विजिताना इबाइना नहीं रहे हाय थोबिसनाना लाइव पुनबा लोइनबा तौना खंदेबा अइदी फैमिली अमगुम खल्ले अदुना याम तौजनिंगबदो साउब्रा कइनो नोक तौबा ngaire ai da ai hai dagidi manjinana hai che kuire live yaudaba hai welcome manjina na che get bidla pibagi thank you so much adagi torishana che mathangdi dadaga pok amuk taurago o prank hairo torisha nangi se prank taurago dada gi sauba dune ningi se cheche di prank tauba yam hai hoi khoi da ꯃꯊꯥ ꯌꯥꯝ ꯁꯥꯍꯟꯈ꯭ꯔꯦꯗ ꯃꯥꯅ ꯈꯪꯗꯕꯤꯗ ꯇꯧꯁꯜꯂꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯩ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯂꯩꯗꯣ ꯆꯥꯁꯟꯗꯣꯔꯤꯃꯤ
मागी खर पिरो हाय अदगी बोबीना चारे दंचा हाय अदगी एंजल्स मोमना इसिंग चावबा हंथबगी सेंगबा लोयरबु कायदेनो एंजल्स मोम कायदगिनो saruk mari gi saruk ama khal lore सरू अमखक्तंग ngasi tawri सेंदुईयबको दुगा हेंग अयुक्तसु थबक lanjau loidri हेंग अयुक्तसु थबक जाम कन्दोरियबा इसे अदुने अदुगा एबेना हाय गाइस एबेना how are you bro and sis fine adagidi milanna punga 1 hour hen gare isa मिल रोशन मिलन तुम्हारा नाम क्या है मेरा नाम अनुखुमन है अजय न मणिपुर करम मफम दनो लेदो मणिपुर दनती अजय न लेसे कसारदने बिजिता न इबा इसई फजबा नुसिबा मत सकपीरगो है सकपीरोदा से नुसिबा मत सकपीरो सिफादिने थोबिसना नंग पाबदबे वखन सकपीरो थोबिसना दाबुंग मनिंगदा तौरी एक्टिंग दु करीरा है Hi friends, how are you? Hi. Layramai aigisu thawaidagisu helambi Ma, helambi ama kaine. adubu Mala de. chakrim thaduk tunamadi Ikaw pala yung nang da. kari reaction ora ke jipa Nawa balo bidena. Ano pibro na pujaro. Layramai aigisu matam Anu ichegi mi khangnaba leibro ha. Aigi mi khangnaba haise kaino. Ni para haisa. Leitu mani ma khangnaba ma lei. अदगी चंदूना कहबा आई एम खंगना बले इब्राहिम इचा गेरा ओ इचादा खोगी ओ इचागी ओ सॉरी बिजू अइना हपाइ लाले अखोइगी इनम लई अखोइ दागिने मागी मचेदो इचा थाजेबा अदो अखोइ इनम लई दो अखोइ इनम इचादा बुदि लैते मा गुवाहाटी दे लैयबको अंगां लाइक तम लेबादा गुवाहाटी दोइना लई अदुगा चंदूना कहबा आई एम चचू ए कइनो हाइसिबो थबिसना दाबुंगना तौबा प्रेंगना इनमना कप्पा अदुगा इनमना तौबा प्रेंगना दाबुंग बीपी वांगनबा चुमिको असेंगोइने तोरिसाना चाक चारो चेचे दादा हाय तोरिसा चाक चारानी अदे गोजोना गुड नाइट चेचे गुड नाइट बाय बाय बिजिताना इबाय अइना हेक पामजबा इसई दुमक सकपीरगे याम नुंगाइजरे थैंक यू हाय अखोइ दागिसु याम पामजबा अखोइ दागिसु याम पामजबा इसईनी नंगी जमा लेरमबरा नंग सही इसईदो नंग बिथौना पामना इसईदो मेगदो फजना दुम सईदा अमदन जंग सईरो तरियत मंगनी जंग सकलीबा आई हनगर आई पोयम कदाय आई पोयम जो म जोम रेडी दे लेरबनी नंग खामोइद्रो नंग खामोइद्रो नंग खामदे बौजी खामरोइद्रो उमके हायो अममन जकी दोइजे नंग ngamgadra नंग खामगद्रा खामोइद्रो त हायो न नंग ngamgadra नंग खामगद्रा खामोइद्रो त हायो जगिनु चकी देबा खामोइदि अइगी चवाइबी जगिनु लेट तनु मैंने नाग यावदना करम हिंगनी करमना गुड नाइट अनु बुंगेन तो विशना गुड नाइट से ममता तो इसाना वीडियो अपलोड तोइना तौरगो तुमगे हयेंग चर्च कानी से थेंगे गुड नाइट ओके तोरिसा आइसोलेशन रोबनिको गुड नाइट अदगिदी एंजल्स मोमना नोय अनि अंगांग नोय अनि ngana tumu नोइगी थबक यामी ऐदी उरे नोंगालगा सुदोरिबा थबक तो माने दुनी तुमद्रोबने रोसलनी एगी एलबी से को दे बिजितान इबाई सिरेदा ऐ नोकपदा इबागी वा खुंगांगदो होय लेजरमी अदुबु चटखरे हौजिक्ती हाय है बिजुना कइनो खामगनु ब्रो अदई तबिजना ना फोन ग से
ꯈꯪꯍꯧꯗꯦ ꯑꯣꯐ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯒꯤ ꯑꯦꯟꯖꯜꯁ ꯃꯣꯝꯅ ꯒꯨꯗ ꯅꯥꯏꯠ ꯆꯦꯟ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯦꯟꯖꯜꯁ ꯃꯣꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯒꯣꯖꯣ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯗꯨꯒ ꯇꯣꯔꯤꯁꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯎꯅꯁꯤ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯀꯩ ꯖꯣꯂꯤꯅ ꯀꯩ ꯍꯥꯏꯕ ꯗꯗꯥꯒꯤ ꯗꯥꯏꯂꯣꯒꯁꯤꯡꯗꯣ ꯈꯔ ꯇꯧꯔ ꯆꯦ ꯅꯨꯄꯤ ꯁꯥꯔꯒ ꯇꯧꯕꯗꯣ ꯍꯥꯏꯌꯦ ꯖꯣꯂꯤ ꯑꯩ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯔꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦꯕꯀꯣ ꯑꯗꯣ ꯗꯥꯁꯦ ꯂꯩꯇꯨ ꯇꯧꯔꯤꯁꯤꯅꯤ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯅꯣ ꯅꯪꯒꯤ ꯗꯥꯏꯂꯣग ꯈꯔ ꯇꯧꯔꯣ ꯍꯥꯏꯌꯦ ꯑꯣ ꯑꯗꯒꯤꯗꯤ ꯑꯦꯟꯖꯜꯁ ꯃꯣꯝꯅ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯎꯅ ꯍꯥꯏꯌꯦ ꯍꯣꯏ ꯑꯦꯟꯖꯜꯁ ꯃꯣꯝ ꯖꯦꯡꯒꯦ ꯖꯥꯔꯤꯕꯣꯟꯁꯦ ꯂꯥꯛꯎ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝꯃꯦꯕꯀꯣ ꯖꯥꯔꯤꯕꯣꯟꯗ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯆꯠꯀꯦꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯆꯠꯄ ꯉꯝꯗꯕ ꯑꯗꯣ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯎꯅꯁꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯑꯗꯩ ꯕꯤꯖꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯑꯅꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯤꯖꯤꯇꯥ ꯕꯤꯖꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯤꯖꯨ ꯁꯤꯡꯍꯅ ꯕꯥꯏ ꯑꯅꯨ ꯕꯥꯏ ꯖꯣꯂꯤꯅ ꯑꯃꯨꯛꯇꯪ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛꯇꯪ ꯖꯣꯂꯤꯅ ꯑꯃꯨꯛꯇꯪ ꯗꯥꯏꯂꯣग ꯇꯧꯔꯣ ꯍꯥꯏ ꯅꯣꯛꯅꯤꯡꯕꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯈꯝꯗꯨꯒ ꯆꯥꯛ ꯊꯤꯗꯣꯏꯔꯣ ꯗꯥꯕꯨꯡ ꯍꯥꯏ ꯀꯔꯤꯅꯣ ꯄꯥꯝꯃꯤ ꯊꯤꯕ ꯀꯔꯝꯕ ꯍꯧꯈ꯭ꯔꯦ ꯗꯥꯏꯂꯣꯒꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤ ꯍꯥ ꯀꯔꯝꯕ ꯗꯥꯏꯂꯣꯒꯅꯣꯕ ꯖꯣꯂꯤꯅ ꯖꯣꯂꯤ ꯑꯩꯕꯨ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯒ ꯇꯧꯗꯣꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝ ꯀꯣ ꯃꯁꯦꯅ ꯉꯥꯏꯍꯥꯛ ꯂꯩꯒ ꯃꯀꯣꯛ ꯆꯦꯅ ꯀꯨꯟꯈ꯭ꯔꯅꯤ ꯍꯥ ꯅꯪ ꯀꯨꯟꯗꯕ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯁꯨꯔꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯐꯥꯒꯤꯔꯣ ꯑꯩꯅ ꯍꯥꯠꯄꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥ ꯊꯕꯛ ꯌꯥꯝ ꯁꯨꯏ ꯌꯥꯝꯅꯁꯨ ꯅꯥꯒꯜꯂꯤ ꯑꯩꯒꯤ ꯃꯊꯥꯁꯦ ꯆꯥꯗꯅ ꯂꯣꯏꯔꯕꯅꯤ ꯗꯥ ꯑꯩ ꯅꯥꯔꯁꯨ ꯑꯩ ꯅꯉꯣꯟꯗ ꯍꯩꯗꯥꯛꯇꯤ ꯆꯥꯔꯝꯃꯣꯏꯗ ꯑꯩ ꯅꯥꯔꯁꯨ ꯑꯩ ꯅꯥꯔꯁꯨ ꯏꯁꯥꯅ ꯃꯥꯂꯤꯁ ꯁꯨꯃꯥꯏꯅ ꯅꯪꯅ ꯃꯥꯂꯤꯁ ꯈꯔ ꯇꯧꯕꯤꯔ ꯑꯗꯨꯝ ꯐꯕ ꯅꯠꯇ꯭ꯔꯣ ꯌꯦꯁ ꯍꯧꯅ ꯈꯔ ꯍꯧꯔꯛꯀꯅꯣ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯣꯏ ꯄꯦꯜꯂꯦ ꯊꯃꯣꯏꯁꯦ ꯍꯥꯏꯌꯦ ꯆꯥꯛ ꯊꯤꯕꯒ ꯗꯥꯏꯂꯣग ꯇꯧꯔꯒꯣ ꯑꯩꯁꯨ ꯌꯥꯝ ꯂꯥꯡꯉꯦ ꯖꯣꯂꯤꯅ ꯅꯨꯄꯤ ꯁꯥꯔꯒꯣꯗꯗ ꯍꯥꯏꯅ ꯍꯥꯏꯔꯦ ꯖꯣꯂꯤ ꯍꯌꯦꯡ ꯃꯊꯪꯗꯅꯦ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯁꯥꯍꯜꯂꯛꯑꯒꯦ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯐꯣꯜꯂꯤ ꯃꯌꯥꯝ ꯌꯨꯝ ꯁꯦꯡꯗꯣꯔꯛꯄꯒꯤ ꯉꯁꯤ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯦꯜꯕꯤ ꯂꯥꯛꯏꯁꯦ ꯁꯇꯔꯗꯦ ꯑꯣꯏꯕꯗꯨꯗ ꯑꯩꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯑꯦꯜꯕꯤ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄꯗꯨꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯃꯊꯪ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯒꯤ ꯀꯣꯃꯦꯗꯤꯒꯤ ꯗꯥꯏꯂꯣग ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯄꯨꯡ ꯑꯃꯁꯨ ꯍꯦꯜꯂꯦ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯔꯛꯏꯁꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯕꯕꯥꯏ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯏꯁꯩ ꯄꯥꯔꯛꯄꯒꯤ ꯀꯣꯟꯅꯁꯦ ꯅꯉꯣꯟꯗ ꯃꯥꯔꯀꯣ